tourism ki director na phongdo ki wafum haiba tai pangthok ko doriba koi sangai festival si koi yamna koi gi harau nungai na adu yamna irang na pangthok pana te masi koi ithak irang ni natte adu koi gi project amoi na pangthok pani festival sina manipur gi malem da phambak ta masak ta ka doribni haiba phum se ma koi mana phongdo wafum se lei rang si koi amju okay editor gills na same ga koi press club da pangthok ki ba dumba potentials of tourism in manipur gi dumba workshop ke thorom da koi gi director na phongdo ki bu aduna sangai festival si koi tamo mang so koi dum nei naraga la ya dubu state ki wena di masi pangthok ta ba ya da mong da pangthok ni haiba gi phire tu chap chana lai re haji ton ton phum tara mari da pangthok ni haiba gi report su koi hoilan pawdo report to wi di khumban pak yaw gani msdf ds yaw gani aduga manipur sumang la sangnen yaw gani ai ba loktak leki loktak da jaga da ton ton thorom sing pangthok ni haiba mayam su sports ki adventurous soba program mayam su pangthok ni haiba phum su koi aduga koi maugi cherry blossom gi mayam su yaw re na sangai mamang da so khun mai nera ga lakhi bani adom hajidi dum pangthok ga dore aduga mo irang mo pangthok natti haiba phum thamjari aduga tongan tongan ching na ju hayeng ko komine toroga idp sing toroga ngasi se khoi mass protest sit in protest pangthok ani aduga hayeng na mo khoi gi sintha lepa na hogun mi sa pangthok ni haiba phum sunan phongdok khiba leire sangai festival matang si taw tamogi ba kari meng lei kari wakhal lem thami ai thamjige khoi gi mam tabir mam boy ko bonjari yam khoi gi ngarang pon manipur king jada siru en amsu manipur ki tourism department ani khosam nadra koi meya workshop ma pangthok khibido adu da koi gi director tourism director na ha ki badu budi yam chumo wa phom mun koi da koi gi sangai festival se koi gi itagirang da koi yum phom ga pangthok nate manipur ko tourism se koi gi promote tawna ba ki tourism sector se chakot na ba tawbuni haiba su chumme ra koi na hujik mayam na ha gi koi gi hujik manipur karma film da leiri manipur se na tawa film da leirabra aduga manipur gi miyamna masagi marmi dam da pawo chat pangam bagi film da leiraba shi leirabani adu mandar idp shi ko gi dising kumpuri thogi maya da ko gi tonga tonga ba leirab ken shi ko gi sani kumpuri thogi da awa bu khang na leirabani wada ba right mayam human right fundamental right adi ko kang ko sha da ko leirabani eda haro ko pa thok pai ko gi shagai pe pa thok pai mayam da taram hum thoe adu mayam ko ji kari jinu dagang da pakelak pathaba khudum haiba se miyam taram ukadamni ado miyam okti se kari gino haiba se ko gi dagang na ko gi se khangadamne mafam amsung matam jati hujik manipur ko sangai festival tawdara haro ko bi gi wana tawbogi sindati sangai festival thada ga burba crore akoi gi tramanga room do adu ji idp sing dai ba miyam punam mate ke lai ma sigida mutamogi masa yunda hanjanda ba moibu settle tawda ba data puji wena ba ko da biwa ai ji thambagi wadane ko da bana ko gi tourism gi ko gi director hai bana shi sangai festival le ko gi tourism ji promote tawdo ni ko art culture adu ada ko ta ko ba ma apun wakti tawbo ni hai adu tourism department ke bakada le tourist ke sports ni se tourism director mo ma chapang ngam yin hin mangam bram tourism director ma sabak ma ko nation highway da satlaga ngam bram ma ma sabak chujal bu chapang ngam bram ada kapu bi chapang ngam mori da chapang ngam bram asi hada ko kan bi mo tourism ta ko do ngada ba director ma le ba se ba si le staff sing mayam se sin ba bu da le ba tourist ko destination ko gi mayam center se chapang ngam bram si adudi akoi na habdi harau kumai adagi not and the culture ke ba pun to to mai bangu to dor ni khange si 20 ko gi kana gadage ai te yona sangai future tu ko bu private bang to kre 20 nai dana ko gi tien je bang to kre adagi 20 ko gi tien de gi ko gi ba de sangai festival hai dana maming tho la ke bang to lak ne adu si aji ko gi bang to lak me am ko to na ko tra to loi gi adu matung de gi yengu jai ko de 20 ko gi to ji wan de gi adigi November ko tha pawda ak bang thoki adu ju ji de gi ji wan adu je sangai festival je pangok tuna lakhi kari gi no matam madu ki de akoi covid 19 pandemic ka pa laina la pa gi lo jo do pem par to ya puno mokchi lagi sangai festival pangok to ne adu di mafam ma so matam ga sarana thamu khudum akoi gi miyam ga lo na akoi gi mateng pangok kusam na kan miyam go na thamu to go de adra adega de miyamga ka da thabuk taraga thabuk tok taraga di kari chokot pa thabuk an oiroi sagai bide go to ko mi ari sin swa de ga chen sin manipur ba jam yang ju angaw bura moi haram de bra no wani de bra
ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯔꯝꯗ ꯃꯄꯣꯠ ꯃꯔꯝ ꯇꯨꯔꯤꯖꯝꯒꯤ ꯌꯣꯛꯈꯠꯅꯤꯡꯕ ꯃꯤꯔꯕ ꯁꯔꯀꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯕꯨꯛꯅꯗꯅ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯕ ꯄꯥꯝꯕ꯭ꯔꯕ ꯀꯩꯝꯇ ꯄꯥꯝꯗꯦ ꯀꯩꯝꯇ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯋꯦꯜꯀꯝ ꯇꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯅ ꯍꯥꯏꯖꯕꯗꯨ ꯍꯟꯅ ꯍꯥꯏꯖꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯃꯤꯌꯥꯝꯒꯤ ꯑꯣꯄꯟ ꯆꯦꯟꯅ ꯐꯖꯅ ꯂꯩꯅ ꯆꯞ ꯃꯥꯟꯅꯔꯤ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯌꯥꯝ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯀꯩꯁꯨ ꯀꯅꯥꯅꯕꯨ ꯆꯠꯄ ꯉꯝꯗꯕꯅꯤ ꯀꯅꯥ ꯁꯤꯒꯤ ꯊꯕꯛ ꯀꯅꯥꯅ ꯂꯧꯔꯛꯀꯦꯕ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔ ꯕꯖꯥꯔꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯇꯧꯔꯁꯨ ꯀꯔꯝꯕ ꯇꯧꯒꯦꯕ ꯄꯨꯝꯅꯃꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯁꯤꯒꯤ ꯂꯩꯉꯥꯛꯅ ꯁꯥꯊꯤ ꯍꯟꯖꯤꯜꯂꯛꯅꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯕꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯝꯅꯁꯤ ꯕ꯭ꯂꯦꯡꯗ ꯂꯩꯈ꯭ꯔꯦꯕ ꯁꯤꯗꯤ ꯁꯤ ꯍꯨꯟꯇꯣꯛꯑꯀꯥꯟꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤꯁꯤꯗꯤ ꯃꯌꯥꯝꯅ ꯃꯐꯝ ꯃꯇꯝ ꯆꯥꯗꯦ ꯃꯃꯥꯡꯗꯁꯨ ꯆꯍꯤ ꯑꯅꯤ ꯊꯪꯅ ꯊꯪꯅꯗꯅ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯗꯦ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯟꯗꯛꯇꯤ ꯃꯅꯤꯄꯨꯔꯁꯤ ꯋꯥꯔꯤꯕꯅꯤ ꯑꯗꯒꯤ ꯃꯌꯥꯝꯁꯨ ꯑꯋꯥꯕ ꯐꯤꯕꯝ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯆꯥꯗꯦ ꯃꯗꯨ ꯊꯥꯗꯒꯗꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯨꯅ ꯑꯇꯩ ꯑꯇꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ IDPꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯁꯦꯇꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯐꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯅꯦꯕ ꯀꯣꯀꯣꯃꯤꯒꯤ ꯂꯩꯔꯤꯕ IUCNꯒꯤ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯩꯔꯤꯕ ꯑꯗꯩ ꯍꯦꯔꯤꯀꯣꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯒꯤ ꯏꯃꯥꯁꯤꯡ ꯂꯨꯞꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯉꯥꯎꯕꯔꯕ ꯑꯩ ꯍꯥꯏꯗꯤ ꯁꯤ ꯃꯣꯏꯅ ꯚꯣꯠ ꯊꯥꯗꯔꯀꯥꯟꯗ ꯂꯩꯉꯥꯛ ꯁꯦꯝꯃꯛꯏꯕꯅꯤ ꯑꯃ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯒꯤ ꯏꯁꯣꯔ ꯈꯣꯜꯂꯥꯎꯒꯤꯗꯤ ꯑꯩꯈꯣꯏ ꯇꯥꯕꯤꯒꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯝ ꯊꯣꯛꯑꯦꯅ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯏꯊꯛ ꯍꯔꯥꯡ ꯌꯥꯝ ꯇꯧꯕ ꯅꯠꯇꯦ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔ ꯑꯗꯨꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯁꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯁꯨ ꯂꯣꯏ ꯈꯪꯉꯦ ꯃꯣꯏ ꯍꯥꯏꯗꯨꯁꯨ ꯈꯪꯉꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯗꯨꯅꯤꯅꯦ ꯉꯝꯕ꯭ꯔꯥ ꯍꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯇꯨꯔꯤꯖꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯨ ꯃꯥꯎꯗ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯃꯣꯔꯦꯗ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯕ ꯉꯝꯕ꯭ꯔꯥ ꯀꯧꯕ꯭ꯔꯨ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯑꯗꯒꯤ ꯀꯥꯏ ꯉꯝꯒꯦꯕ ꯑꯗ ꯃꯥꯒꯤ ꯇꯨꯔꯤꯖꯝꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯇꯨꯔꯤꯖꯝꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯁꯦꯟꯇꯔꯁꯤꯡꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯊꯕꯛ ꯇꯧꯕ ꯉꯝꯕ꯭ꯔꯕ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗꯒꯤ ꯇꯨꯔꯤꯖꯝꯒꯤꯗꯃꯛꯇ ꯀꯅꯥ ꯃꯄꯥꯟꯗꯒꯤ ꯇꯨꯔꯤꯁ ꯀꯌꯥꯝ ꯂꯥꯛꯏꯒꯦ ꯀꯌꯥꯝ ꯂꯥꯛꯏꯒꯦꯕ ꯍꯧꯖꯤꯛ ꯂꯣꯛꯇꯥꯛ ꯄꯥꯠ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯃꯅꯤꯄꯨꯔ ꯇꯨꯔꯤꯁ ꯁꯦꯟꯇꯔꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦꯕ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯌꯥꯝꯕꯨ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯑꯁꯦ ꯃꯌꯥꯝꯅ ꯐꯖꯅ ꯇꯔꯥ ꯇꯔꯥ ꯑꯣꯛꯀꯗꯕꯅꯤ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯩꯉꯥꯛ ꯑꯅꯤꯃꯛꯇ ꯊꯕꯛ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯐꯕ ꯑꯣꯏꯒꯗꯕꯅꯤ ꯑꯗꯣ ꯃꯤꯌꯥꯝꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯁꯤ ꯃꯤꯌꯥꯝ ꯈꯣꯜꯂꯥꯎ ꯏꯁꯣꯔ ꯈꯣꯜꯂꯥꯎꯅꯤ ꯃꯤꯌꯥꯝ ꯈꯣꯜꯂꯥꯎꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯟꯊꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯗꯨ ꯂꯣꯏ ꯀꯩꯗꯧꯅꯤꯒꯦ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯊꯕꯛꯇꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯑꯣꯡꯗ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯀꯅꯥꯅ ꯁꯔꯨꯛ ꯌꯥꯗꯣꯏꯅꯣ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ 35ꯃꯨꯛ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯠ ꯀꯜꯆꯔ ꯃꯌꯥꯝ ꯎꯠꯇꯅ ꯈꯣꯠꯇꯅ ꯁꯤ ꯇꯧꯔꯀꯥꯟꯗ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯣꯔꯤꯅꯦꯕ ꯁꯤ ꯌꯦꯡꯉꯨ ꯁꯤ ꯃꯃꯥꯡꯗ ꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯁꯥꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯦꯔꯤꯇꯦꯖ ꯃꯥꯒꯤ ꯍꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯐꯥꯎꯗ ꯍꯧꯖꯤꯛ ꯀꯥꯡ ꯈꯣꯡ ꯆꯥꯏꯗꯅ ꯂꯩꯔꯦ ꯁꯦꯒꯥꯏꯗꯅ ꯂꯩꯔꯦꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯌꯦꯡꯕ ꯀꯥꯡ ꯈꯣꯡ ꯆꯥꯏꯕ ꯃꯇꯝꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯑꯗꯨ ꯇꯧꯅꯤꯅ ꯍꯥꯏꯕꯅꯦ ꯅꯨꯡꯉꯥꯏꯇꯕ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯤꯡꯉꯤ ꯖꯒꯣꯏ ꯁꯥꯅꯤꯡꯉꯤ ꯏꯁꯩ ꯁꯛꯅꯤꯡꯉꯤ ꯑꯗꯩ ꯄꯣꯊꯥꯅꯤꯡꯉꯤ ꯑꯥꯎꯠꯂꯦꯠꯇ ꯂꯣꯏ ꯊꯤꯟꯅꯤꯡꯉꯤ ꯃꯌꯥꯝ ꯂꯩꯅꯤꯡꯉꯤ ꯏꯅꯥꯠ ꯌꯣꯛꯈꯠꯄ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯂꯣꯏ ꯇꯒꯠ ꯂꯣꯏ ꯄꯥꯝꯃꯦꯕ ꯀꯥꯡꯂꯨꯞ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅ ꯎꯅꯗꯅ ꯅꯨꯡꯁꯤꯕ ꯄꯥꯝꯃꯦꯕ ꯑꯗꯨꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯤꯟꯕꯤꯕꯗꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯣꯏꯌꯦꯕ ꯑꯣꯏꯕꯗꯣ ꯍꯟꯗꯛꯇꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ ꯍꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗꯤ ꯏꯁꯣꯔꯒꯤ ꯈꯣꯜꯂꯥꯎꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝꯒ ꯂꯩꯉꯥꯛꯀ ꯁꯨꯃꯤꯟꯅꯔꯒ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯩꯉꯥꯛꯇ ꯂꯩꯕꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊ ꯊꯣꯛꯇꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒ ꯂꯩꯉꯥꯛꯀ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯊꯣꯡ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯝꯕꯅ ꯐꯩ ꯑꯗꯨꯒ ꯃꯤꯌꯥꯝꯒ ꯃꯨꯛꯅꯔꯒ ꯊꯕꯛ ꯇꯧꯒꯅꯤ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯂꯩꯉꯥꯛ ꯁꯨꯃꯦꯟ ꯑꯐꯕ ꯃꯔꯤ ꯀꯩꯁꯨ ꯂꯩꯔꯣꯏ ꯑꯗꯨꯅ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯅꯕ ꯑꯃ ꯇꯧꯕꯗ ꯎꯠꯁꯤꯟꯕꯤꯌꯨ ꯂꯩꯇꯥꯍꯟꯕꯤꯌꯨ ꯃꯔꯝꯗꯝꯗ ꯆꯠꯄ ꯉꯝꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯑꯋꯥꯠ ꯑꯄꯥ ꯍꯪꯗꯅ ꯂꯩꯇꯅ ꯍꯪꯃꯤꯟꯅꯗꯅ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯂꯩꯍꯟꯕꯤꯌꯨ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯌꯦꯡꯕ ꯕꯦꯡ ꯑꯁꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ